Hairang Lairang Channel na mayamgidamakta pujarakliba Singmi Singi Phungga Wari Pariyete. Mamangai matam amada Pariyete haiba yamna phattaba machil manau taret amaga soksaite kauba yamna phaba lukhrabi macha amaga leirami. Nongma Pariyete singamadi soksaite lei hekpa chatlami. Pariyete singdi Meiteigida hairaga nongba lei haibadu ngakta heklami. Makhoina asum lakpada lambida lau lingduna leiramba miyoi singduda Pariyete singna aikhoigi leisingsi kanana hena phajabage haiduna hanglami. Makhoi singaduna nakhoi loina phajai adubu soksaite gisina khara phajaba henbra haina khumlami. Soksaite na heklakpa leisingdi sauling haiba pomsat naba leising ngakta heklami. Aduna yengbadasu yamna phajai. Aduna miyoi sing aduna soksaite gina khara phajaba henbra haiduna khumkhiba adudagi Pariyete machil manau sing aduna soksaite bu yengthiba haukhre. Soksaite bu Pariyete machil manau na manghannabata silami. Nongmadi Pariyete machil manau singna soksaite bu ngasidi sa tanba chatlusi haiduna haurami. Soksaite su ichan chamna chatlusi haina Pariyete singa sa tanba umangda laklami. Asum makhoina sa tanba lakpada sabau haiba sagi makhul lama thengnarami. Madugi makhulduda soksaite bu Pariyete machil manau aduna changhalami. Soksaite di asum changkhraga sadu phananaba hotnarami. Makhoi Pariyete machil manau sing aduna sagi makhul adu nungna mensilli. Aduga Pariyete singdi soksaite bu sana charaga siramlani khanduna harauna mayumda halakli. Soksaite di sagi makhul manungda asum changkhraga magi soriduna sadu thinduna hatlaga puraduna halakle. Jingmi jati asi ayambana makhoina sa tanbada sa pharabadi halakpada ho hoi hoi haina lauraga halai. Madum haina lauraga halaklabadi sa pharakle haiba khangnarami. Makhoigi khulladugi khulakpa leirami. Soksaite na hoi hoi lauraga lakpaduda khulakpana sa phabagi makholni soksaitegi makhol mali haina hairami. Maduda Pariyete machil manau singaduna natte soksaite di sabongna chaduna sihaurabani haiduna hairami. Maramdi makhoina sa makhuladu nungna mensilamlabanani. Soksaite di makhoi Pariyete machil manau singna mensilamba nungdu kaukhairaga thoklaklabani. Adudagi soksaite du makhoigi manak yaurakle. Pariyete sing o marup nangsu sa pharaklabra. Soksaite o pharai haina khumlai. Sa adu thonglaga makhoi mayam chaminarami. Soksaite na Pariyete machil manau sing adu tanthokte kaukshillaga chaminarami. Asum tauna leibadagi nongma amuk awangba upambi amagi matonda saba umaibi amagi mahum lu usi haiduna laklami. Soksaite du mathanda oirabasu Pariyete machil manau singi matung asum ilami. Pariyete singduna umaibi mahum adu loknanaba mathang kabada kana amata ngamdre. Soksaite di una maching tumhalaga itlaga semba mayam ama khawda haplaga purami. Makhoi mayam di ngamdrabanina soksaite na magi chai atumba adu nungthangumba amana mathang tharaga khongnet pham semlaga karami. Tanja aduda umaibi adu halaktuna maduda makhadagi Pariyete singduna ho iben nangi nacha singdu soksaite na phananaba chatkrabani haiduna lauraklami. Maduda soksaite na iben nangi nacha singasi makhada leiriba mayam asina lokadabagi tawbani
ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯄꯥꯔꯤꯌꯦꯇꯦꯁꯤꯡ ꯑꯗꯨ ꯆꯦꯟꯈ꯭ꯔꯤ꯫ ꯎꯃꯥꯏꯕꯤ ꯆꯪꯂꯛꯂꯒ ꯁꯣꯛꯁꯥꯏꯇꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯎꯃꯥꯏꯕꯤ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯁꯪꯒꯗꯕꯅꯤꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯛꯁꯥꯏꯇꯦꯅ "ꯁꯪꯒꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯆꯤꯡꯃꯤꯁꯤꯡꯗꯤ ꯂꯧ ꯆꯠꯄ ꯃꯇꯝꯗ ꯆꯥꯛꯌꯣꯝ, ꯊꯥꯡ ꯇꯥ, ꯇꯦꯟ ꯄꯨꯏ꯫ ꯃꯗꯨꯒꯤ ꯆꯥꯛꯌꯣꯝꯁꯤꯡ ꯑꯗꯨ ꯎꯃꯥꯏꯕꯤꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯄꯨꯔꯛꯂꯒ ꯁꯣꯛꯁꯥꯏꯇꯦꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯇꯦꯟ, ꯇꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯛꯁꯥꯏꯇꯦꯒꯤꯗꯃꯛꯇ ꯂꯥꯛꯂꯒ ꯄꯨꯔꯛꯏ꯫ ꯑꯁꯨꯝ ꯍꯥꯏꯅ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯎꯃꯥꯏꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯥꯏꯕ ꯍꯩꯔꯛꯄꯗꯒꯤ ꯁꯣꯛꯁꯥꯏꯇꯦꯗꯨ ꯃꯈꯥꯗ ꯀꯨꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯥꯏꯕꯤꯗꯨꯗ "ꯏꯕꯦꯟ, ꯑꯩ ꯃꯈꯥꯗ ꯆꯠꯅꯤꯡꯂꯦ, ꯀꯔꯝ ꯍꯥꯏꯅ ꯆꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯎꯃꯥꯏꯕꯤꯗꯨꯅ "ꯑꯩꯅ ꯊꯤꯟꯒꯅꯤ, ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯌꯥꯜꯂꯒ ꯆꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯣꯛꯁꯥꯏꯇꯦꯅ "ꯇꯥꯒꯅꯤ ꯉꯝꯂꯣꯏ ꯏꯕꯦꯟ" ꯍꯥꯏꯗꯨꯅ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯎꯃꯥꯏꯕꯤꯅ "ꯅꯪꯅ ꯀꯤꯔꯕꯗꯤ ꯃꯈꯥꯗ ꯅꯨꯡꯄꯥꯛ ꯅꯪꯃꯨꯛ ꯂꯨꯝꯕꯁꯤ ꯂꯧꯔꯨꯒꯦ" ꯍꯥꯏꯔꯒ ꯅꯨꯡꯄꯥꯛ ꯑꯗꯨ ꯃꯅꯒꯜꯗ ꯍꯥꯞꯇꯨꯅ ꯄꯥꯏꯔꯛꯂꯒ ꯃꯀꯣꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥꯗ ꯊꯥꯗꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯣꯛꯁꯥꯏꯇꯦꯅ ꯎꯃꯥꯏꯕꯤꯗ ꯇꯣꯡꯕ ꯌꯥꯔꯅꯤ ꯈꯪꯂꯦ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯃꯥꯒꯤ ꯊꯥꯡ ꯇꯥ, ꯇꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯎꯃꯥꯏꯕꯤꯅ "ꯑꯁꯤ ꯂꯣꯏꯅ ꯅꯪꯒꯤꯅꯤ, ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯎꯃꯥꯏꯕꯤꯗ ꯇꯣꯡꯗꯨꯅ ꯃꯈꯥꯗ ꯄꯥꯏꯔꯛꯂꯦ꯫ ꯑꯁꯣꯝ ꯈꯨꯜꯂꯛꯇ ꯄꯥꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯅ ꯃꯤꯌꯥꯝꯗ ꯁꯣꯛꯁꯥꯏꯇꯦꯗꯤ ꯎꯃꯥꯏꯕꯤꯅ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯁꯣꯛꯁꯥꯏꯇꯦꯗꯨ ꯃꯃꯥꯡꯗ ꯁꯥ ꯐꯥꯕꯗ ꯂꯥꯎꯔꯒ ꯂꯥꯛꯈꯤꯕꯗꯧꯅ "ꯍꯣ ꯍꯣ" ꯍꯥꯏꯅ ꯂꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯣꯛꯁꯥꯏꯇꯦꯗꯨ ꯍꯜꯂꯛꯏ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝꯗꯣ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯌꯦꯇꯦꯁꯤꯡꯅ ꯁꯣꯛꯁꯥꯏꯇꯦꯅ ꯄꯨꯔꯛꯂꯤꯕ ꯊꯥꯡ ꯇꯥ, ꯇꯦꯟ, ꯆꯨꯡꯒꯣꯏ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯅ ꯁꯣꯛꯁꯥꯏꯇꯦꯗ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯥꯔꯤꯌꯦꯇꯦꯁꯤꯡꯅ ꯄꯥꯝꯃꯟꯕꯗꯨꯗ "ꯑꯁꯤꯗꯤ ꯎꯃꯥꯏꯕꯤꯗꯨꯅ ꯄꯤꯔꯛꯄꯁꯨ ꯅꯠꯇꯦ, ꯏꯁꯤꯡꯗꯒꯤ ꯐꯪꯂꯛꯄꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯍꯟꯒꯦ ꯂꯥꯎ ꯍꯥꯏꯅ ꯃꯈꯣꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯑꯆꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯂꯤ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯄꯥꯔꯤꯌꯦꯇꯦꯁꯤꯡꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯄꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯔꯤꯌꯦꯇꯦꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯒꯤ ꯃꯃꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯊꯕ ꯉꯝꯂꯝꯗꯦ꯫ ꯁꯣꯛꯁꯥꯏꯇꯦꯅ "ꯅꯈꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯈ꯭ꯋꯥꯡꯗ ꯎꯇꯨꯞ ꯑꯃꯃꯝ ꯄꯨꯜꯂꯒ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯈꯨꯟꯕ ꯍꯥꯟꯕ ꯇꯥꯟꯅꯁꯤ, ꯑꯗꯨꯒ ꯑꯍꯥꯟꯕꯗꯨꯅ ꯂꯧꯅꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯈ꯭ꯋꯥꯡꯗ ꯎꯇꯨꯞ ꯑꯃꯃꯝ ꯆꯦꯠꯅ ꯄꯨꯅꯔꯦ꯫ ꯁꯣꯛꯁꯥꯏꯇꯦꯗꯤ ꯃꯥꯒꯤ ꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨ ꯍꯣꯠꯇꯣꯛꯂꯒ ꯍꯣꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞ ꯍꯥꯟꯕ ꯇꯥꯟꯅꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯝꯃꯤ꯫ ꯏꯁꯤꯡ ꯑꯔꯨꯕꯗꯨꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯎ ꯃꯇꯨꯞꯇꯨꯅ ꯂꯨꯝꯊꯕꯒ ꯏꯔꯥꯛꯅꯔꯦ꯫ ꯁꯣꯛꯁꯥꯏꯇꯦꯗꯤ ꯏꯔꯣꯏꯗꯨꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯃꯈꯣꯏꯕꯨ ꯆꯩꯅ ꯎꯇꯨꯞꯅ ꯊꯥꯗꯨꯅ ꯐꯨꯗꯕꯤꯗ ꯃꯁꯥ ꯃꯁꯥ ꯃꯊꯟꯇ ꯏꯔꯥꯛꯅꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯄꯥꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯃꯗꯤ ꯁꯣꯛꯁꯥꯏꯇꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯄꯗ ꯅꯣꯡꯃꯗꯤ ꯁ꯭ꯋꯔꯒꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯋꯥꯟꯆꯨꯡꯖꯣꯅꯣ ꯀꯧꯕꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯔꯨꯁꯤ ꯍꯥꯏꯅ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯥꯟꯕꯗ ꯎꯔꯤꯠꯁꯤꯡ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯔꯤꯠꯁꯤꯡꯗꯨꯅ ꯑꯀꯪꯕ ꯂꯝꯗꯨꯗ ꯏꯁꯤꯡ ꯐꯪꯅꯅꯕ ꯃꯆꯤꯟꯒꯤ ꯄꯥꯝꯕꯩꯅ ꯍꯣꯠꯇꯨꯅ ꯏꯈꯣꯡ ꯁꯦꯝꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯎꯔꯤꯠꯁꯤꯡ ꯑꯗꯨꯅ "ꯑꯣ ꯃꯔꯨꯞ ꯄꯥꯔꯤꯌꯦꯇꯦꯁꯤꯡ, ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯄꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯄꯥꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ "ꯋꯥꯟꯆꯨꯡꯖꯣꯅꯣꯒꯤꯗ ꯆꯠꯂꯤꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯎꯔꯤꯠꯁꯤꯡ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯣꯡ ꯑꯁꯤ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯄꯤꯌꯨꯕ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯅ ꯄꯤꯊꯛꯂꯝꯕꯗꯤ ꯂꯥꯏꯔꯗꯅ ꯈꯔ ꯂꯩꯔꯝꯕꯗꯨ ꯐꯥꯎ ꯐꯨꯟꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯤꯟ ꯑꯃꯃꯨꯛ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯂꯤꯟ ꯑꯗꯨꯅ
ꯄꯔꯤꯌꯦꯇꯦ ꯈꯣꯏ ꯅꯈꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯋꯥꯟꯆꯨꯡꯖꯣꯅꯣꯒꯤ ꯃꯅꯥꯛꯇ ꯁꯣꯔꯥꯔꯦꯟꯒꯤꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯂꯥꯡꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯏ ꯃꯌꯥꯝ ꯑꯃꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯣꯏꯁꯤꯡ ꯑꯗꯨꯅ "ꯑꯣ ꯄꯔꯤꯌꯦꯇꯦ ꯅꯆꯤꯜ ꯅꯅꯥꯎ, ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯟꯆꯨꯡꯖꯣꯅꯣꯒꯤꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯈꯣꯏꯁꯤꯡ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯅꯅꯕ ꯎꯁꯥ ꯑꯃꯈꯛꯇ ꯇꯥꯛꯄꯤꯔꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯎꯁꯥ ꯇꯥꯛꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯆꯞ ꯌꯨꯡꯕ ꯎꯁꯥ ꯑꯃ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯏꯁꯤꯡ ꯑꯗꯨ ꯊꯨꯕ ꯌꯥꯗꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯆꯤꯜ ꯃꯌꯥꯝ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯆꯤꯟꯒ ꯃꯤꯒꯁꯨ ꯋꯥꯔꯤ ꯁꯥꯅꯔꯝꯕ, ꯂꯣꯟ ꯐꯥꯎꯅꯔꯝꯕ ꯃꯇꯝꯅꯤ꯫ ꯂꯩꯆꯤꯜꯅ "ꯑꯣ ꯄꯔꯤꯌꯦꯇꯦ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯈꯨꯝꯈꯤꯕꯗꯧꯅ ꯈꯨꯝꯂꯦ꯫ ꯂꯩꯆꯤꯜꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯂꯒ ꯄꯥꯏꯕ ꯌꯥꯕ ꯆꯤꯡꯆꯦꯞ ꯆꯤꯡꯌꯥ ꯑꯅꯦꯝꯕ ꯃꯐꯝ ꯈꯔ ꯇꯥꯛꯄꯤꯔꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯔꯤꯌꯦꯇꯦꯁꯤꯡꯅ ꯑꯋꯥꯡꯕ ꯑꯉꯝꯕ ꯆꯤꯡꯂꯣꯝꯗ ꯇꯥꯛꯁꯤꯜꯂꯝꯕꯗꯒꯤ ꯄꯥꯏꯕ ꯌꯥꯗꯅ ꯂꯩꯍꯧꯔꯦ꯫ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯟꯆꯨꯡꯖꯣꯅꯣꯅ ꯂꯩꯔꯤꯕ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯆꯥꯅꯨꯄꯤꯗ "ꯏꯕꯦꯝꯃ, ꯉꯁꯤ ꯊꯨꯡꯂꯔꯤꯕ ꯈꯨꯂꯥꯟꯕ ꯃꯆꯥꯁꯤꯡꯁꯤꯒꯤ ꯀꯔꯤ ꯊꯣꯡꯕꯤꯔꯦ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ "ꯌꯦꯟꯀꯣꯟ 8ꯇꯒꯤ ꯌꯦꯔꯨꯝ ꯊꯣꯡꯉꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯥꯟ ꯑꯀꯪꯕ ꯑꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯋꯥꯟꯆꯨꯡꯖꯣꯅꯣꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ "ꯍꯌꯦꯡꯗꯤ ꯏꯆꯥꯁꯥ ꯑꯣꯀꯣꯟꯗꯒꯤ ꯑꯣꯛ ꯃꯆꯥ ꯂꯧꯔꯨꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯣꯛ ꯃꯀꯣꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯔꯤꯌꯦꯇꯦꯁꯤꯡꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯑꯣꯛ ꯃꯀꯣꯟꯗꯒꯤ ꯑꯣꯛ ꯃꯄꯤ ꯑꯁꯤ ꯐꯥꯔꯒ ꯃꯆꯥꯁꯤꯡꯁꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯣꯛ ꯃꯆꯥ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯣꯛꯇꯨꯅ ꯍꯥꯏꯒꯠꯂꯛꯄꯗ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯄꯔꯤꯌꯦꯇꯦꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯔꯤꯌꯦꯇꯦ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯛꯁꯥꯏꯇꯦꯅ ꯋꯥꯡꯆꯨꯡꯖꯣꯅꯣꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏ ꯄꯔꯤꯌꯦꯇꯦ ꯈꯣꯏꯅ ꯇꯧꯈꯤꯕꯒꯨꯝ ꯂꯝꯕꯤꯗ ꯎꯆꯦꯛ ꯎꯔꯤꯠ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯊꯛꯄ ꯐꯪꯅꯅꯕ ꯈꯣꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯛꯁꯥꯏꯇꯦꯗ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ "ꯍꯥꯏ ꯃꯔꯨꯞ ꯁꯣꯛꯁꯥꯏꯇꯦ, ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ" ꯍꯪꯂꯝꯃꯤ꯫ ꯁꯣꯛꯁꯥꯏꯇꯦꯅ "ꯋꯥꯡꯆꯨꯡꯖꯣꯅꯣ, ꯁꯣꯔꯥꯔꯦꯟꯒꯤꯗ ꯆꯠꯂꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗ ꯎꯔꯤꯠꯁꯤꯡ ꯑꯗꯨꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯣꯡ ꯑꯁꯤ ꯇꯧꯕꯤꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯣꯛꯁꯥꯏꯇꯦꯅ ꯈꯣꯡ ꯑꯗꯨ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯏꯁꯤꯡ ꯊꯟꯅ ꯍꯥꯞꯄꯤꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯐꯪꯍꯜꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ "ꯃꯔꯨꯞ ꯁꯣꯛꯁꯥꯏꯇꯦ, ꯅꯪ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯇꯧꯖꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯤꯟ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯂꯤꯟ ꯑꯗꯨꯅ "ꯑꯣ ꯃꯔꯨꯞ ꯁꯣꯛꯁꯥꯏꯇꯦ, ꯅꯪꯅ ꯑꯩꯕꯨ ꯂꯥꯡꯗ ꯊꯨꯔꯤꯕꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯔꯒꯦꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯣꯛꯁꯥꯏꯇꯦꯅ ꯂꯥꯡꯗꯒꯤ ꯂꯤꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯂꯤꯟ ꯑꯗꯨꯅ "ꯃꯔꯨꯞ ꯁꯣꯛꯁꯥꯏꯇꯦ, ꯅꯪ ꯋꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯣꯛꯁꯥꯏꯇꯦꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯁꯥꯏꯒꯤ ꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯪꯗꯨꯅ ꯄꯥꯏꯔꯒ ꯂꯩꯔꯝꯂꯦ꯫ ꯈꯣꯏꯁꯤꯡ ꯑꯗꯨꯅ "ꯃꯔꯨꯞ ꯁꯣꯛꯁꯥꯏꯇꯦ, ꯑꯩꯈꯣꯏꯅ ꯊꯨꯕ ꯌꯥꯕ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯃꯐꯝ ꯆꯥꯕ ꯎꯁꯥ ꯐꯖꯕ ꯑꯃ ꯇꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯊꯨꯍꯜꯂꯤ꯫ ꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯃꯟꯗꯨꯅ "ꯃꯔꯨꯞ ꯁꯣꯛꯁꯥꯏꯇꯦ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ" ꯍꯥꯏꯔꯝꯃꯤ꯫ ꯁꯣꯛꯁꯥꯏꯇꯦꯗꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗ ꯂꯩꯆꯤꯜꯁꯤꯡꯅ ꯄꯥꯏꯐꯝ ꯂꯩꯇꯗꯨꯅ ꯃꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯦ꯫
Leichilna marup soksaite nang kadaida chatlibano hanglai. Soksaitena aidi marup Wangchungjonogi manakta chatlibani haina khumlai. Wangchungjonogi manakta sorarengida chatpa oirabadi aikhoi paiba yananaba chingjin khara takpiramu hairami maduda soksaitena chingjin asomda chatlu haina lambi takpiduna leichindu phajana nungaina paikhre. Soksaitena sumlakpada Wangchungjonogi leifam sorarel ningthaugi manakta yaure. Mana hek yaubaga ningthaudugi polangkhokta tenna kapada chap chana pale adudagi adum handakti nupa asi karinoma taugadori haiba makhoi Wangchungjono amadi mapa ningthauna khanglami. Ningthauduna machanupigida ngasi khulanba nupasigi kari thonggadori ibema haiduna hanglai. Machanupina pana kangba maningdu thongbirage haina khumlami aduga mahakna yerum oina thonglami. Makhoi chak chare ahingduda nupiduna soksaiteda hairami hayengaina pitraigi khuji ama pigani masina ipana hayeng okondagi ok macha lauthoo hairakani maduda nangna khujiduna okki maraibaktuda thau maduda oktu ngauduna leiringai nangna ok macha singadu khomduna purakadabani haina takpire. Ahing adu haukhre nongale ningthauduna soksaiteda ok makondagi macha laurusi haina chatminnakhre. Ok makol yaure okondu hek hangdokpaga oktu lambok oibana minam tabaduda paisilakle. Oktuna hek paisilakpaga soksaitena ningthaugi machanupiduna piba pitraigi khujiduna maraibakta kanna thabada ngauduna leiringai ok macasing adu puduna laklami. Mathangi nonganbada amuk Wangchungjonogi mapa ningthauna soksaiteda ibungo ngasidi nabendaugi irujanaba lok asidagi nungpak asi khara thangatlu hairami. Soksaitena asuk yamna chawba nung asi matau karamna thangatkani haina tawfam khangdana wana leirami. Tanja aduda leichilna itaw nang kari tawrabage nungsuk nungjanana leiribabo haiduna hanglai. Soksaitena marup ikubokna a loktagi nungpak achawbasi thangalu hai adugini haiduna khumlai. Leichil mayamduna karisu waganu itaw aikhoina thangbigani law chachi haina nung adugi mathakta soksaitebu tonghallaga leichilna kuplaga uhandana thanglaklami. Adudagi leichil mayamna Wangchungjonogi mapa ningthaugi mayum sumang adu pumam mamlami. Ningthauduna karinone leichilna pumam mamlibasibo haina makhoi mayam pumngak ngaknarami. Ningthaugi machanupida soksaitena taklaga nakhoi chatkhro haina cheng chaihallami. Adudagi leichinsing adu khara khara tapna tapna paikhre. Leichilsing aduna paikhraba matungda nungpak adu sumang matonda leirambadu makhoi mayamna ngaknarami. Mathangi numitta amuk soksaitebu kauraga makubokna hairami. Ibungo sumangda horiba kabrangsak pambi achauba asi masa tekhandana manasing asi loina hekadabani. Nabokna irujabada marum taduna yadre hairami. Maduda soksaitena as karamna masa tekhandana una mayam asi thagadauribano haina mathwai wana leirami. Tanja aduda khoi mayam adu pairakle. Aduga soksaiteda marup nangna wakalla sukwana leiribasibu karigino hairami. Maduda soksaitena o marupsa aigi kubokna upambi asi masa tekhandana manasing asi kaku hai adudagi karamna kakkadage khanduna wana leiramlibanine haiduna khumlai. Khoi singaduna o adugi oire marup aikhoina loina kakpigani nangna mathakta kakhatlu hairami. Nongalaga soksaitena mathakta kakhatle. Khoi mayanduna unasing adu chikthatuna makhada loina thadarami. Makuboktuna kari khoi singnone iyanupa sibu chiktuna loina siba tare ibungo kumla uyare haina kautharami. Aduga amuk hayengdi nakubokna sak sanaba la laton
ꯂꯤꯛꯂꯥꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯕ ꯂꯥꯇꯣꯟ ꯑꯃ ꯂꯤꯛꯂꯥꯗꯨ ꯀꯪꯍꯟꯗꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯁꯨ ꯁꯣꯛꯁꯥꯏꯇꯦꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯟꯗꯨꯅ ꯃꯔꯨꯞ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯁꯣꯛꯁꯥꯏꯇꯦꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯂꯤꯟꯅ ꯋꯥꯔꯤ ꯇꯥꯔꯒ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯑꯩꯅ ꯍꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯍꯦꯛꯂꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯎꯝꯂꯒ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯛꯁꯥꯏꯇꯦꯅ ꯃꯀꯨꯕꯣꯛꯇ ꯂꯤꯛꯂꯥꯅ ꯆꯣꯠꯂꯕ ꯂꯥꯗꯨ ꯂꯤꯛꯂꯥ ꯑꯃꯠꯇ ꯇꯥꯍꯟꯗꯅ ꯂꯥꯗꯨꯗ ꯄꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯨꯕꯣꯛꯅ ꯁꯣꯛꯁꯥꯏꯇꯦꯕꯨ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤ ꯄꯤꯅꯕ ꯌꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯀꯨꯕꯣꯛꯇꯨꯅ ꯊꯣꯏꯗꯤꯡ ꯃꯔꯨ ꯑꯆꯣꯟꯕ ꯑꯃꯃꯨꯛ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯛꯁꯥꯏꯇꯦꯗ ꯊꯣꯏꯗꯤꯡꯁꯤꯡ ꯑꯗꯨ ꯃꯔꯨ ꯑꯃꯠꯇ ꯋꯥꯠꯍꯟꯗꯅ ꯈꯨꯟꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯊꯣꯏꯗꯤꯡꯁꯤꯡ ꯑꯗꯨ ꯃꯔꯨ ꯑꯃꯃꯝꯇ ꯈꯨꯜꯂꯤꯉꯩꯗ ꯃꯍꯥꯛꯅ ꯋꯥꯡꯆꯨꯡꯖꯣꯅꯣꯒꯤꯗ ꯂꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯎꯔꯤꯠ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯈꯨꯟꯕꯤꯔꯝꯃꯤ꯫ ꯈꯨꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯦꯔꯨꯛ ꯑꯗꯨ ꯊꯟꯗ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅ ꯊꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯎꯔꯤꯠ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯏꯀꯥꯏꯅꯗꯨꯅ ꯑꯃꯃꯝꯇ ꯍꯪꯅꯔꯝꯃꯤ꯫ ꯑꯃꯁꯨ ꯑꯩꯗꯤ ꯌꯣꯠꯇꯦ, ꯑꯩꯗꯤ ꯌꯣꯠꯇꯦ ꯍꯥꯏꯅ ꯌꯣꯠꯇꯕꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯣꯠꯇꯦ ꯍꯥꯏꯅ ꯃꯈꯣꯟ ꯏꯆꯥꯎ ꯆꯥꯎꯅ ꯈꯨꯝꯂꯛꯄꯗꯨꯗ ꯅꯪꯅ ꯌꯣꯠꯂꯦ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯣꯊꯣꯛꯍꯟꯗꯨꯅ ꯃꯦꯔꯨꯛꯇꯨ ꯊꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯔꯤꯠꯁꯤꯡꯅ ꯃꯅꯒꯜꯗ ꯄꯣꯝꯊꯣꯛꯂꯤꯕꯁꯤ ꯁꯣꯛꯁꯥꯏꯇꯤꯒꯤ ꯊꯣꯏꯗꯤꯡ ꯍꯨꯔꯥꯜꯂꯨꯕꯒꯤꯅꯤ ꯊꯥꯖꯅꯩ꯫ ꯃꯀꯨꯕꯣꯛꯀꯤ ꯆꯥꯡꯌꯦꯡ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯁꯣꯛꯁꯥꯏꯇꯦꯗ ꯋꯥꯡꯆꯨꯡꯖꯣꯅꯣꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯆꯤꯡꯃꯤꯁꯤꯡꯒꯤꯗꯤ ꯅꯨꯄꯤ ꯂꯧꯕꯗ ꯆꯍꯤ 3 ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯄꯥꯅ ꯂꯩꯔꯕꯗꯤ ꯃꯪꯀꯛ ꯄꯤꯅꯔꯝꯗꯦ꯫ ꯁꯣꯛꯁꯥꯏꯇꯦꯗꯨ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯆꯍꯤ 3 ꯐꯥꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯀꯨꯕꯣꯛꯇ ꯏꯀꯨꯕꯣꯛ ꯑꯩ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯀꯨꯕꯣꯛꯅ ꯏꯌꯥꯅꯨꯄꯥ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯆꯠꯂꯣ ꯍꯥꯏꯅꯤ, ꯑꯗꯨꯅ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯔꯣ ꯍꯥꯏꯕꯗꯒꯤ ꯁꯣꯛꯁꯥꯏꯇꯦꯗꯣ ꯃꯌꯨꯝꯗ ꯍꯟꯗꯅꯕ ꯋꯥꯡꯆꯨꯡꯖꯣꯅꯣꯒ ꯁꯦꯝ ꯁꯥꯕ ꯃꯇꯝꯗ ꯋꯥꯡꯆꯨꯡꯖꯣꯅꯣꯅ ꯁꯣꯛꯁꯥꯏꯇꯦꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯄꯨꯔꯣ ꯍꯥꯏꯕꯗ ꯑꯍꯥꯏꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯧꯕ ꯌꯥꯗꯦ꯫ ꯃꯥꯅ ꯃꯇꯤꯟ ꯁꯤꯠꯇꯣꯛꯂꯛꯄꯗ ꯑꯣꯏꯔꯕꯁꯨ ꯑꯍꯥꯟꯕꯒꯤꯗꯨ ꯂꯧꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯈꯥꯛ ꯇꯧꯗꯨꯅ ꯁꯤꯠꯇꯣꯛꯂꯛꯄ 3ꯂꯛ ꯁꯨꯕꯒꯤꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯑꯃ ꯌꯥꯎꯔꯛꯀꯅꯤ, ꯃꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯄꯣꯠꯁꯛ ꯑꯗꯨ ꯃꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯁꯤꯗ ꯌꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯂꯧ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯁꯤꯗ ꯌꯥꯏ ꯂꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯋꯥꯡꯆꯨꯡꯖꯣꯅꯣꯅ ꯁꯣꯛꯁꯥꯏꯇꯦꯗ ꯅꯨꯄꯥ ꯉꯥꯏꯈꯣ, ꯆꯠꯄ ꯌꯥꯗ꯭ꯔꯦ, ꯑꯩꯒꯤ ꯄꯣꯠ ꯀꯥꯎꯍꯧꯔꯦ, ꯃꯗꯨ ꯄꯨꯗ꯭ꯔꯕꯗꯤ ꯆꯠꯄꯒꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ, ꯑꯩꯒꯤ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯀꯥꯎꯍꯧꯔꯦ, ꯃꯗꯨ ꯄꯨꯗ꯭ꯔꯕꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯁꯣꯛꯁꯥꯏꯇꯦꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯔꯨꯒꯦ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ, ꯂꯦꯡꯕ ꯌꯥꯗꯦ, ꯏꯁꯤꯡ ꯊꯛꯅꯤꯡꯂꯕꯁꯨ ꯀꯨꯝꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯥꯅꯁꯨ ꯁꯣꯛꯄ ꯉꯝꯗꯅꯕ ꯃꯤꯅꯁꯨ ꯁꯣꯛꯄ ꯉꯝꯗꯅꯕ ꯁꯒꯥꯏ ꯁꯥꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯏꯁꯤꯡ ꯊꯛꯅꯅꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯋꯥꯡꯆꯨꯡꯖꯣꯅꯣꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯉꯥꯏꯅ ꯃꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯁꯥꯟꯅꯕꯗ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯀꯦꯟꯕꯗꯨ ꯃꯈꯨꯠꯅ ꯇꯥꯁꯤꯟꯕꯗ ꯃꯇꯨꯝ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯝꯂꯥꯡ ꯃꯇꯨꯝ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯗꯨꯅ ꯏꯁꯤꯡꯗꯨꯗ ꯇꯥꯈ꯭ꯔꯦ꯫ ꯃꯗꯨ ꯇꯥꯎꯗꯨꯅ ꯂꯥꯛꯂꯒ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯁꯤꯡ ꯍꯦꯛ ꯊꯛꯀꯦ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯁꯤꯡ ꯍꯥꯏꯗꯣꯛꯂꯒ ꯂꯧꯈꯠꯄꯗ ꯁꯝꯂꯥꯡ ꯑꯗꯨ ꯎꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯁꯝꯂꯥꯡꯅꯣ? ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯁꯒꯥꯏ ꯃꯊꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯀꯥꯈꯠꯂꯒ ꯋꯥꯡꯆꯨꯡꯖꯣꯅꯣꯕꯨ ꯆꯥꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯡꯆꯨꯡꯖꯣꯅꯣꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯣꯛꯁꯥꯏꯇꯦꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯀꯨꯕꯣꯛꯇꯒꯤ ꯋꯥꯡꯆꯨꯡꯖꯣꯅꯣꯒꯤ ꯂꯁꯤꯡ ꯀꯥꯞꯄꯣꯟ ꯀꯥꯎꯍꯧꯔꯦ ꯍꯥꯏꯅ ꯂꯧꯔꯒ ꯄ꯭ꯔꯞ ꯍꯜꯂꯛꯂꯦ꯫ ꯃꯃꯪꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯈꯨꯗꯝ ꯈꯔ ꯁꯣꯛꯁꯥꯏꯇꯦꯅ ꯐꯪꯕꯗꯒꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯔꯤꯅꯣꯃ ꯊꯣꯛꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯗ ꯅꯨꯄꯤꯗꯨ ꯁꯛꯐꯝ ꯈꯔ ꯀꯥꯏꯅ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯂꯩꯔꯝꯕꯗꯨ ꯁꯣꯛꯁꯥꯏꯇꯦꯅ, ꯅꯨꯄꯤ ꯅꯪꯕꯨ
namitkadu ipay-pay karino hangbada hingsabiduna nangbu lakpra yengmanduna tauribani khumlami. Nakhongda tu isang sangdana ipay-pay haibada lamsang lakmanbaduda tauribani haina khumlami. Soksaitena Wangchungjono natte sasinnaba hingsabini haiba khangba ngamle. Makhoi ani asum laktuna mayum yaure. Soksaitega hingsabiduga adum laiminare. Makhoi anina numit khudingi lau suba chatlami. Makhoi anina lau suba chatkringaida Wangchungjono na sayon ama onduna numit khudingi chak thongduna thambirami. Soksaitena nongmadi kanano aigi numit khudingi chak thongduna thamlibasi haiduna khalami. Mahakna chingnaba ama phaure. Nongmadi hingsabiduga lau suminabada soksaitena nupi ngasidi ai puk yamna thili nang adum sururo khara nganna hallamage haiduna mayumda halaklaga kangkhal manungda leiraga kanano magi mayumda chak thonglibasi pharage khalami. Tanja aduda Wangchungjono na miyonduna thoklaklaga chak phajana thongbirami aduga magi nupagi saruk hingsabidugisu saruk khaidoktuna phajana thamlamle. Tanja aduda soksaitena phamungdagi phallauna chongthoktuna Wangchungjono bu pharami. Wangchungjono na aibu phaganu nangi nupina nangbusu aibusu chathokhragani aibu phaganu hairami. Maduda yadana soksaitena phare adudagi Wangchungjono du mi onduna laikre. Hingsabiduna mayumda halakpada nupa thong hangu hai maduda soksaitena nasagal nama namlaga changlau hairami. Hingsabiduna thong adu sagal na namlaga cheplaga changlakpada soksaitena thangna mathabak tangkhai khaiduna hatokle aduga phumjalle. Hingsabi phumphamda lakan haiba la pambi oina haurakle. Soksaitedi madu pumnamak khanglami aduna Wangchungjono da nang lapula hekpa changanu haiduna matam pumnamakta hairami. Nongma khulladugi miyam punna lokta yai thaba chatlami. Soksaitena magi nupi Wangchungjono da yai thaba chatkadaba nongma watlingaida asumna hai. Nupi nang hayeng aikhoina yai thaba chatpada nangna chak thilakpada tabudagi phi ahanba lauthoklaga chaktu yomlaga purau lana yomlakanu hairami. Karigino haibada tungda oirakadaba hingsabidugi sayon tawduna olakadabadu soksaitena khanglami. Yai thaba chaliba mayamadugi chak loina thilakle. Soksaitedi thengla phawba thilaktre. Wangchungjono di chak thinnaba haiduna kaidawbano la si adum yomlaga loire haiduna la heklami. La adu kakpada kakhibagi huithaba matonduna makhaurida thinduna sire. Mapuroibana tawganu haiba thabak adu tawrubadagi Wangchungjono sire. Soksaitena soidana karino ma tawramlagani khanduna mayumda chenkhallaklami. Mayum yawbadadi Wangchungjono siduna leiramle. Madudagi laphu adu mara phawba yauna phuktatlaga kupyan yalaga mai tharami. Laphu adu mai thabada pukhairatuna soksaitegi mamitta panduna mamittanghlami amadi masa pumbadusu poktuna siki. Mataw asum tawna hingsabidusu Wangchungjono su soksaitesu makhoi ahum punna siki. Hairang Lairang channel na mayamgi damakta pujarakliba singmi singi Phungga wari ngasigi oinadi matang swaida losinjare. Hayeng nungai raba Phungga wari singa loinana mayam pulap amuk thengnarasi.